ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦ ꯃꯨꯊꯤ, ꯑꯊꯤꯕꯤ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯕꯨ ꯐꯥꯗ꯭ꯔꯤꯕ꯭ꯔꯕ? ꯅꯈꯣꯏ ꯃꯤ ꯑꯣꯏꯔꯦꯀꯣ? ꯍꯦ, ꯁꯠ ꯐꯥꯅꯕ ꯇꯧꯅꯦ꯫ ꯃꯤ ꯃꯄꯨ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯤ ꯄꯨꯈ꯭ꯔꯤꯁꯦ ꯏꯁꯤꯡ ꯀꯪꯊꯔꯛꯄꯒꯤ ꯉꯥꯁꯤꯡꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯦ ꯐꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯁꯤꯗ ꯅꯈꯣꯏꯅ ꯑꯃ ꯄꯥꯎ ꯍꯦꯛ ꯐꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯨꯊꯤꯅ, ꯍꯣꯏ ꯏꯆꯦ, ꯑꯊꯤꯕꯤ ꯂꯥꯛꯑꯣꯏ, ꯑꯁ꯭ꯋꯥꯏꯗ ꯉꯥ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯕꯥꯅꯤꯁꯨ ꯑꯃ ꯐꯥꯎ ꯍꯦꯛ ꯐꯥꯗ꯭ꯔꯕꯗꯤ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯂꯣꯏꯔꯅꯤꯕ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯐꯥꯒꯦ ꯂꯨꯝꯃꯤꯁꯦ, ꯑꯗꯨꯕꯨ ꯈꯨꯠꯁꯤꯗꯒꯤ ꯍꯦꯛꯇ ꯆꯤꯆꯤꯠ ꯏꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯦꯃꯤ꯫ ꯐꯖꯔꯩꯅ, ꯑꯣꯏꯔꯣꯏꯀꯣ ꯅꯕꯥꯅꯤ, ꯑꯣꯏꯔꯣꯏ꯫ ꯌꯥꯝ ꯊꯨꯅ ꯐꯥꯔꯛꯆꯧ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯄꯤꯖꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯊꯤꯕꯤꯅ, ꯍꯣꯏꯕ ꯏꯆꯦ, ꯐꯥꯒꯦꯕ꯫ ꯃꯨꯊꯤꯅ, ꯍꯩꯁ, ꯂꯩꯔꯦ꯫ ꯑꯣ, ꯂꯩꯔꯦ, ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯗꯣꯛꯀꯦ꯫ ꯑꯁ, ꯀꯝꯗꯧꯏ ꯏꯆꯦ, ꯏꯆꯦꯅ ꯐꯥꯔꯤꯁꯤꯡꯗꯣ ꯑꯩꯒꯤ ꯑꯃꯈꯛꯁꯤꯅ ꯍꯦꯜꯂꯝꯃꯅꯤꯅꯦ ꯍꯥ꯫ ꯑꯊꯤꯕꯤꯅ, ꯍꯩꯃꯥ, ꯌꯥꯝ ꯆꯥꯎꯏ ꯁꯤꯗꯤ, ꯅꯨꯡꯉꯥꯏꯖꯩ, ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ꯫ ꯐꯖꯔꯩꯅ, ꯍꯣꯏ ꯌꯥꯔꯦ, ꯀꯗꯥꯏ ꯆꯠꯄꯤꯔꯣꯕ, ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯤ ꯈꯔ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯁ, ꯀꯅꯥꯅꯣ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯃꯈꯣꯜ ꯇꯥꯏꯅ? ꯑꯩꯁ, ꯈꯪꯅꯤꯡꯗꯅ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯦ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯒꯦ, ꯅꯨꯄꯤ ꯑꯣꯏꯔꯦ ꯏꯃꯧ ꯑꯣꯏꯊꯣꯛꯀꯦ, ꯈꯪꯅꯤꯡꯗꯅ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕ ꯇꯞꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ꯫ ꯊꯣꯏꯕꯅ, ꯑꯥꯏ, ꯁꯤꯗꯤ ꯏꯅꯦ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯎꯈ꯭ꯔꯕꯤꯗꯨꯅꯤꯗꯅ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯧꯔꯤꯁꯤꯡ, ꯈꯪꯅꯤꯡꯗꯅ ꯉꯁꯤꯗꯤ꯫ ꯍꯩ, ꯀꯅꯥꯅꯣ ꯍꯥ? ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯍꯥ? ꯊꯣꯏꯕꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯨꯛꯁꯦꯟꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ, ꯍꯩ, ꯉꯥꯏꯈꯣ, ꯑꯩꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯈꯤꯁꯤ꯫ ꯑꯊꯤꯕꯤꯅ, ꯃꯥꯃꯥ, ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦꯀꯣ, ꯏꯆꯦ ꯐꯖꯔꯩꯅ ꯆꯠꯂꯨꯁꯦ ꯂꯥꯛꯄꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯌꯥꯎꯖꯗꯦ꯫ ꯃꯨꯊꯤꯅ, ꯃꯥꯅꯤ ꯃꯥꯃꯥ, ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯌꯥꯎꯖꯗꯦ, ꯏꯆꯦꯅ ꯍꯧꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ, ꯑꯉꯥꯡꯁꯤꯡꯅꯤꯅ ꯑꯩꯉꯣꯟꯗꯒ ꯂꯣꯏꯅ ꯇꯥꯏꯁꯤꯟꯅꯔꯗꯅ, ꯈꯪꯅꯤꯡꯗꯅ ꯅꯣꯏ ꯍꯣꯔꯦꯟ ꯉꯥꯒꯁꯦ ꯑꯝꯇ ꯍꯦꯛ ꯄꯤꯖꯔꯣꯏꯕ꯫ ꯉꯥꯏꯈꯣ, ꯂꯥꯛꯎꯅꯦ, ꯀꯥꯈꯠꯂꯛꯎꯅꯦ, ꯌꯦꯡꯒꯦ, ꯀꯗꯥꯏ ꯉꯥꯁꯤꯡꯗꯨꯗꯤ? ꯑꯊꯤꯕꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ, ꯏꯆꯦꯒꯤ ꯇꯨꯡꯒꯣꯜꯗ꯫ ꯃꯁꯤ, ꯀꯗꯥꯏ, ꯌꯦꯡꯒꯦ, ꯂꯧꯔꯣꯏꯗ, ꯑꯩ ꯀꯩꯁꯨ ꯂꯧꯔꯣꯏꯗ, ꯏꯆꯥꯁꯤꯡꯅ ꯑꯗꯨꯛ ꯋꯥꯅ ꯐꯥꯖꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯂꯧꯗꯧꯔꯤꯅꯣ? ꯐꯖꯔꯩ ꯂꯧꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯁꯤꯡꯗꯨ ꯎꯠꯂꯤ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯍꯩꯁ, ꯌꯥꯝꯃꯤꯅꯤ ꯁꯤꯗꯤ, ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯃꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯐꯖꯔꯩꯅ, ꯉꯥꯁꯤꯡꯁꯤꯕꯨꯗꯤ ꯆꯥꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ? ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ, ꯑꯍꯜꯅꯤ꯫ ꯅꯠꯇꯦꯗ, ꯑꯩꯅ ꯍꯪꯕꯗꯤ ꯉꯥꯁꯤꯡꯁꯤ ꯌꯣꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯌꯣꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯈꯔ ꯂꯩꯍꯧꯒꯦ꯫ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯩꯅ ꯉꯥ ꯁꯨꯡꯐꯥ ꯐꯥꯗꯣꯛꯇꯅ ꯉꯥ ꯂꯩꯔꯕꯁꯨ ꯆꯥꯕ ꯐꯥꯎꯕꯅꯦ ꯍꯦꯛ ꯐꯪꯖꯗꯦ ꯍꯥꯏꯔꯤꯕ ꯐꯥꯗꯣꯛꯇꯗꯅ ꯑꯩꯅ꯫ ꯌꯣꯜꯂꯣꯏꯗ, ꯑꯩꯈꯣꯏ ꯆꯥꯒꯦ ꯇꯧꯕꯅꯤ, ꯑꯗꯣ ꯃꯥꯃꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯃꯒꯤ ꯑꯃ ꯄꯤꯕꯤꯔꯝꯃꯒꯦ꯫ ꯌꯥꯏꯗ, ꯍꯣꯏ, ꯄꯤꯔꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ꯫ ꯑꯊꯤꯕꯤ, ꯃꯨꯊꯤ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ, ꯃꯁꯤ ꯏꯃꯧ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯃꯁꯤꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯍꯥꯏꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯊꯤꯕꯤꯅ, ꯏꯆꯦ, ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯉꯥ ꯍꯨꯔꯥꯜꯂꯒ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯅꯣꯛꯇꯅꯒ ꯂꯩꯍꯧꯔꯤꯗꯨꯕꯣ? ꯃꯨꯊꯤꯅ, ꯑꯗꯨꯕꯨꯔꯥ, ꯃꯥꯁꯨ ꯉꯥ ꯆꯥꯕ ꯐꯪꯗ꯭ꯔꯤꯗꯨꯗꯤ, ꯑꯗ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕꯗꯨꯗ ꯍꯔꯥꯎꯔꯤ ꯑꯣꯏꯔꯅꯤꯌꯦ, ꯃꯥꯏꯁꯨ ꯄꯤꯔꯝꯃꯤꯗꯨꯗꯤ꯫ ꯐꯖꯔꯩꯅ, ꯌꯥꯔꯦ, ꯅꯈꯣꯏꯅꯤ ꯂꯥꯛꯇꯨꯝ ꯂꯥꯎꯁꯦ, ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯅ ꯉꯥꯗꯨ ꯃꯃꯧꯗ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ, ꯕꯦꯝꯃ, ꯃꯧ, ꯅꯨꯡꯁꯤꯔꯩ, ꯍꯩ, ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯁꯦ, ꯉꯥꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯁꯦ꯫ ꯍꯩꯃꯥ, ꯄꯥꯕ, ꯀꯗꯥꯏꯗꯩ ꯉꯥꯅꯣ ꯁꯤꯗꯤ? ꯅꯠꯇꯦ, ꯄꯥꯕꯅ ꯐꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ? ꯅꯠꯇꯦꯗ,
ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯄꯤꯔꯝꯕꯅꯤ ꯅꯨꯡꯁꯤꯔꯩ ꯉꯛꯅ ꯀꯅꯥꯅꯣ ꯄꯥꯕ ꯃꯧ ꯑꯇꯣꯝꯕꯤ ꯍꯥꯏꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤꯔꯣ ꯍꯥꯏꯁꯦ ꯄꯥꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯋꯥꯈꯜꯕꯨ ꯎꯏꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯂꯩꯔꯦꯍꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯄꯥꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯃꯁꯛ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ ꯍꯩꯃ ꯄꯥꯕ ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯌꯥꯒꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯈꯟꯗꯨꯗ ꯌꯥꯅꯤ ꯑꯩꯅ ꯌꯥꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯏꯆꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯐꯖꯕꯗ ꯉꯥꯎꯕ ꯏꯆꯥ ꯑꯇꯣꯝꯕꯅꯤꯅꯦ ꯍꯩꯃ ꯌꯥꯕꯨ ꯌꯥꯔꯗꯤ ꯐꯩꯅꯦ ꯄꯥꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯃꯨꯡꯒꯤ ꯃꯤ ꯁꯨꯔꯒ ꯋꯥꯁꯦ ꯄꯨꯟꯅ ꯈꯟꯅꯔꯁꯤ ꯄꯥꯕ ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯍꯩ ꯉꯥꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯍꯣꯏ ꯄꯥꯕ ꯑꯩ ꯐꯖꯅ ꯊꯣꯡꯊꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯨꯅ ꯇꯤꯜꯂꯝꯃꯤ ꯄꯣꯏꯔꯩꯅ ꯏꯇꯩꯃ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯍꯥꯎꯈ꯭ꯔꯦ ꯏꯇꯩꯃ ꯑꯗꯨꯕꯨꯗꯤ ꯅꯇꯩꯃꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯗꯧꯅꯤ ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯗꯩꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩꯌꯦ ꯍꯩꯃ ꯆꯨꯝꯗ꯭ꯔꯣ ꯍꯥꯎꯕ ꯍꯥꯎꯇ꯭ꯔꯕꯕ ꯍꯥꯎꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯇꯩꯃꯅ ꯍꯥꯏꯖꯒꯦ ꯇꯥꯆꯧꯕ ꯌꯥꯎꯕꯤꯔꯛꯀꯅꯨ ꯄꯛꯇꯦꯕ ꯍꯣꯏꯗ ꯃꯦꯝꯃꯅ ꯍꯥꯎꯏ ꯏꯃꯧꯅ ꯊꯣꯡꯕꯗꯤ ꯏꯍꯥꯎꯇ ꯍꯥꯎꯏ ꯑꯩꯗꯤ ꯃꯃꯥ ꯏꯃꯧꯅ ꯊꯣꯡꯕꯒ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯄꯤꯔꯝꯕꯒ ꯑꯣꯏꯕꯒꯤꯅꯤꯅꯦ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯔꯤꯕꯁꯦ ꯄꯣꯏꯔꯩ ꯉꯛꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯄꯥꯕ ꯃꯦꯝꯃꯁꯨ ꯉꯛꯅ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯣꯏꯔꯩꯕꯨ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯣ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣ ꯏꯃꯥ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯀꯗꯥꯏ ꯅꯨꯄꯤ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ ꯂꯩꯌꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯂꯩ ꯃꯃꯥ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯆꯠꯂꯨꯒꯗꯕꯅꯤꯀꯣ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗ ꯃꯗꯨ ꯑꯗꯨ ꯄꯥꯕ ꯌꯥꯔꯣꯏꯕ ꯍꯣꯏꯅꯦ ꯃꯈꯣꯏ ꯄꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯟꯕꯤꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯆꯃꯝꯅꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯤ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯐꯖꯔꯩꯗꯣ ꯑꯗꯨꯅꯤ ꯏꯃꯥ ꯐꯖꯔꯩ ꯍꯥꯏꯗꯤ ꯍꯦꯔꯥ ꯃꯃꯥ ꯅꯪꯁꯨ ꯈꯪꯃꯟꯈꯤꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯐꯖꯔꯩꯗꯣ ꯈꯪꯗ꯭ꯔꯕ ꯅꯣꯏꯕꯨ ꯀꯔꯤꯅꯣꯅꯦ ꯄꯣꯏꯔꯩ ꯃꯍꯥꯛꯅ ꯐꯖꯔꯩꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯐꯖꯩ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯔꯛꯄꯗ ꯊꯃꯣꯏꯗ ꯃꯨꯝꯃ ꯅꯣꯛꯆꯔꯝꯃꯤ ꯃꯦꯝꯃꯅ ꯑꯗꯨ ꯉꯁꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯐꯩꯗꯅ ꯑꯗꯨꯗꯤ ꯌꯥꯏ ꯀꯩꯅꯣ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯁꯨ ꯀꯨꯏꯔꯕꯅꯤ ꯈꯜꯂꯛꯂꯤꯕꯁꯦ ꯃꯁꯛꯇꯣ ꯏꯪ ꯍꯦꯛ ꯂꯥꯎꯕꯅꯤ ꯌꯦꯡꯕꯗ ꯃꯥꯅ ꯉꯥꯛꯇꯅꯦ ꯍꯣꯠꯅꯔꯤꯕ ꯏꯃꯨꯡ ꯀꯣꯏꯔꯤ ꯃꯌꯥꯝꯗꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯇꯥꯊꯣꯠꯇꯨꯁꯨ ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯟꯒꯟꯕꯅꯤꯗꯅ ꯀꯔꯤꯝꯇ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯅꯤꯗꯣ ꯑꯗꯨꯅꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯅꯪꯒꯤ ꯀꯩꯊꯦꯜ ꯊꯣꯛꯄ ꯂꯥꯏꯔꯤ ꯏꯃꯧꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯤ ꯑꯆꯧꯕꯅ ꯑꯗꯣ ꯏꯃꯥ ꯄꯥꯕ ꯑꯩꯈꯣꯏ ꯄꯣꯏꯔꯩꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯄꯣꯏꯔꯩ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯋꯥ ꯄꯦꯠꯄꯤꯗꯣ ꯑꯃꯨꯛ ꯇꯧꯗꯣꯏꯔꯣ ꯄꯣꯏꯔꯩ ꯏꯀꯥꯏꯅ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯇꯥꯆꯧꯁꯤꯃ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯏꯀꯥꯏ ꯉꯥꯛꯇꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯔꯩꯅ ꯍꯩꯃꯥ ꯃꯥꯒꯤꯁꯤ ꯌꯥꯅꯤꯡꯉ ꯃꯥꯜꯂꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯄꯣꯏꯔꯩꯅꯁꯨ ꯍꯟꯗꯛꯀꯤ ꯅꯨꯄꯤꯁꯤꯃꯗꯤ ꯌꯥꯅꯤꯡꯉ ꯃꯥꯜꯂꯦ ꯍꯣꯏ ꯐꯔꯦ ꯍꯌꯦꯡꯃꯛ ꯅꯃꯥꯒ ꯏꯕꯥꯅꯤ ꯍꯦꯛꯇ ꯃꯤ ꯑꯇꯩꯒ ꯌꯥꯎꯗꯅ ꯆꯠꯂꯨꯔꯒꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯤ ꯄꯟꯊꯧ ꯐꯠꯇꯦꯗꯣ ꯍꯣꯏ ꯃꯈꯣꯏ ꯄꯥꯕ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯩꯗꯤ ꯏꯃꯧꯗꯨ ꯑꯗꯨꯝ ꯑꯣꯏꯅꯤꯡꯕꯅꯅꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝꯕꯨ ꯈꯪꯗ꯭ꯔꯦꯗ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯅ ꯍꯔꯥꯎꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯅꯤ ꯍꯌꯦꯡꯁꯦ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯑꯩꯁꯦ ꯑꯆꯧꯕꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯏꯔꯥꯡꯁꯤꯗꯤꯕꯀꯣ ꯐꯈ꯭ꯔꯕ ꯅꯨꯡꯁꯤꯔꯩꯅ ꯄꯨꯟꯁꯤꯔꯣꯜꯅꯤꯅꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯐꯩꯌꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯅꯣꯛꯇꯅ ꯂꯩꯌꯨꯕ ꯍꯥꯏꯔꯤꯕꯅꯤ ꯄꯨꯟꯁꯤ ꯁꯥꯡꯅꯅꯕ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ
ꯊꯣꯏꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯤ ꯀꯣꯏꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯐꯅ ꯈꯟꯕ ꯍꯔꯥꯎ ꯍꯔꯥꯎꯗꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯃꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯐꯖꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯃꯅ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯏꯅꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯅꯝꯃꯅ ꯌꯥꯕꯤꯗꯕꯒ ꯌꯥꯗꯦꯀꯣ꯫ ꯇꯥꯊꯣꯠꯅ ꯃꯦꯝꯃ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦꯍꯦ꯫ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯅꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯑꯩꯁꯨ ꯏꯆꯥꯁꯦ ꯃꯐꯝ ꯈꯪꯕ ꯑꯃꯗ ꯊꯥꯖꯔꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯤꯟ ꯑꯃꯨꯛꯇꯪꯗꯤ ꯇꯥꯈꯤꯒꯦ꯫ ꯈꯪꯗꯦ ꯏꯅꯝꯃꯅ ꯐꯅꯕ ꯁꯤꯟꯕꯤꯗꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯒ ꯃꯄꯥꯒꯅ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯁꯤ ꯇꯨꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦꯃꯤ ꯍꯦꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯛꯂꯕꯅꯦꯃꯤ ꯏꯅꯝꯃ ꯅꯪꯕꯣ꯫ ꯃꯥꯅꯤ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯏꯃꯧꯁꯦ ꯄꯥꯝꯖꯃꯟꯈꯤꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯗꯕ ꯄꯥꯝꯗꯦꯗꯅ ꯑꯗꯨꯝ ꯄꯥꯝꯗꯦꯗ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯏꯇꯩꯃꯒꯤ ꯅꯆꯥꯅꯨꯄꯤ ꯐꯖꯔꯩꯁꯦ ꯍꯦꯛ ꯄꯜꯂꯨꯕꯗ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯗꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯍꯦꯛꯇ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎꯗꯅ ꯆꯥꯛ ꯆꯥ ꯐꯥꯎꯕ ꯃꯁꯥꯁꯦ ꯏꯀꯥꯏꯗꯅ ꯆꯥꯐꯝ ꯈꯪꯗꯗꯅ ꯍꯧꯒꯠꯂꯛꯂꯤꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯥꯁꯦ꯫ ꯈꯪꯗꯦ ꯏꯇꯩꯃ ꯑꯩꯗꯤ ꯌꯥꯕꯤꯗ ꯌꯥꯗꯦꯀꯣ꯫ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯃꯊꯟꯇꯅꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯗ ꯑꯃꯨꯛ ꯇꯥꯡꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯔꯣꯜꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯖꯔꯒꯦꯀꯣ ꯏꯅꯝꯃ꯫ ꯐꯅꯤ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯃ ꯑꯃꯗꯤ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤ ꯃꯤꯁꯤꯡꯗꯣ ꯅꯪꯕꯨ ꯅꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯗꯤ ꯌꯥꯏ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯀꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯤ ꯂꯣꯏꯅ ꯐꯕꯅꯤ꯫ ꯍꯌꯦꯡꯅꯦ ꯅꯪꯅ ꯂꯩꯔꯨꯕꯗ ꯅꯅꯤꯡ ꯇꯧꯅ ꯂꯩꯔꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡꯅꯤ꯫ ꯅꯠꯇꯦ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯑꯁ ꯏꯃꯥ ꯑꯩꯗꯤ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯄꯥꯈꯠꯂꯨꯔꯕꯅꯦꯕ꯫ ꯀꯔꯤꯒꯤ ꯅꯪꯗꯤ? ꯑꯗꯨꯕꯨ ꯔꯦꯃꯥ ꯅꯍꯥꯟ ꯑꯩꯅꯅꯦ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯣꯟꯅ ꯉꯥ ꯐꯥꯔꯨꯕꯅꯦꯕ꯫ ꯑꯗꯨꯗ ꯃꯥꯃꯗꯨꯅ ꯎꯗꯅꯕ ꯑꯩꯉꯣꯟꯗꯒꯤ ꯉꯥ ꯑꯃꯁꯨ ꯂꯧꯍꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯩꯗꯤ ꯆꯩꯕ ꯂꯥꯛꯏꯕꯩ ꯈꯜꯂꯨꯔꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯇꯧꯔꯝꯅꯤꯌꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯩꯗꯧꯕꯒꯤ ꯆꯪꯂꯨꯔꯤꯅꯣꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯐꯃꯟꯕꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯒꯤ ꯋꯥꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯍꯦꯛꯇ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯗꯧ꯫ ꯅꯪ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯅꯪꯕꯨ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯠꯇꯦ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯍꯌꯦꯡ ꯅꯪꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯔꯝꯍꯥꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯃꯈꯣꯏꯁꯨ ꯑꯩꯅ ꯉꯥꯗꯨ ꯐꯥꯕꯤꯕꯗꯒꯤ ꯆꯥꯎ ꯐꯪꯂꯤꯕꯅꯤ ꯏꯃꯥ꯫ ꯃꯥꯃꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯍꯧꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯤꯕ꯫ ꯊꯤꯗꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯅꯪ ꯑꯃꯀꯣ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯣꯡꯒꯣꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ꯫ ꯀꯅꯥꯒꯤ ꯑꯉꯥꯡ ꯈꯔꯒ ꯍꯦꯛꯇ ꯃꯤꯒꯤ ꯂꯧꯕꯨꯛ ꯈꯔ ꯀꯨꯝꯗꯨꯅ ꯊꯔꯣꯏ ꯈꯔ ꯈꯨꯟ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯪꯂꯒ ꯏꯟꯁꯥꯡ ꯈꯔ ꯍꯦꯛ ꯅꯪ ꯑꯃꯀꯣ ꯂꯩꯁꯥꯕꯤꯅꯤꯒꯥꯁꯦ ꯂꯣꯏꯅ ꯀꯥꯎꯔꯕꯅꯦꯕ ꯅꯪ꯫ ꯌꯥꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯑꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯂꯨꯍꯣꯡꯕꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯒꯤꯗꯤ ꯌꯥꯏꯗ ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ꯫ ꯑꯩꯗꯤ ꯏꯀꯥꯏꯍꯦ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯗꯤ ꯏꯀꯥꯏꯔꯤꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯖꯔꯩ ꯃꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯣꯡꯃꯇ ꯌꯦꯠꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯃꯃꯥꯒꯤ ꯑꯄꯥꯝꯕꯅ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯐꯖꯔꯩ ꯄꯣꯏꯔꯩꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯐꯖꯔꯩ ꯑꯃꯗꯤ ꯅꯨꯡꯁꯤꯔꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯦ ꯍꯣꯔꯦꯟꯗꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯨꯁꯤꯔꯦ ꯏꯆꯦ꯫ ꯐꯖꯔꯩꯒꯤ ꯀꯣꯏꯖꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯔꯩ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯄꯨꯈ꯭ꯔꯤꯗꯗꯤ? ꯑꯗꯨꯕꯨ ꯏꯆꯦ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯍꯩꯇꯤꯌꯦ ꯉꯥ ꯐꯥꯕꯗꯣ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯐꯥꯒꯦ ꯏꯆꯦꯅꯅꯦ ꯉꯥ ꯂꯧꯁꯤꯜꯂꯣ꯫ ꯍꯩꯃ ꯅꯠꯇꯦ ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯒꯗ꯭ꯔꯣ? ꯍꯩꯌꯦ ꯏꯆꯦ꯫ ꯑꯗꯨ ꯏꯆꯦ
ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ ꯅꯣꯡꯃꯅꯦ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯉꯥ ꯐꯥꯔꯨꯕꯅꯤ ꯑꯗ ꯄꯥꯕꯅ ꯆꯪꯉꯛꯇꯅ ꯑꯁ ꯀꯌꯥꯗꯤ ꯏꯀꯥꯏꯈ꯭ꯔꯦ ꯍꯩꯃ ꯑꯣ ꯅꯣꯡꯃ ꯄꯥꯕꯅ ꯇꯝꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯄꯥꯕꯅ ꯏꯅꯥꯎ ꯅꯪ ꯎꯈꯤꯕꯗꯒꯤꯅꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯗꯣ ꯍꯩꯃ ꯑꯁ ꯑꯣꯟꯊꯣꯛꯅ ꯑꯗꯨꯝ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯆꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯐꯖꯔꯩꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈꯤꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ ꯏꯆꯦ ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯀꯦ ꯌꯦꯡꯉꯨꯀꯣ ꯏꯆꯦ ꯍꯩꯃ ꯏꯅꯥꯎ ꯅꯪ ꯅꯍꯥꯟꯅꯤꯀꯣ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯍꯩꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦꯕ ꯑꯁ ꯏꯆꯦ ꯇꯨ ꯉꯥꯁꯤꯡꯁꯦ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯨ 이싱ꯁꯦ ꯂꯣꯏꯅ ꯀꯪꯊꯔꯛꯄꯒꯤ ꯉꯥꯅ ꯆꯦꯟꯕꯁꯤ ꯎꯔꯦ ꯍꯥꯏꯕ 이제 ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯃꯥꯏ ꯇꯧꯅꯤ 이제 ꯂꯥꯛꯑꯣ 이제ꯁꯨ ꯍꯩꯅꯤꯕ ꯂꯥꯛꯑꯣꯕ ꯉꯥ ꯐꯥꯃꯤꯟꯅꯁꯤ 이제 ꯍꯥ ꯑꯩꯕꯨ ꯍꯩꯒꯗ꯭ꯔꯅꯤ ꯏꯅꯥꯎ ꯅꯪꯕꯣ ꯍꯩꯅꯤ 이제 ꯁꯤꯗꯤ ꯏꯁꯤꯡ ꯑꯃꯇ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯂꯥꯛꯑꯣꯕ 이제 ꯍꯣꯏ ꯂꯥꯛꯀꯦ ꯏꯅꯥꯎ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯉꯥꯁꯤꯡꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯤꯁꯤ ꯎꯕꯗ ꯂꯥꯛꯑꯣ 이제 ꯁꯣꯝꯗ ꯀꯗꯥꯏ 이제 ꯅꯈꯨꯠꯇ ꯄꯤꯔꯣꯁꯤ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯅꯔꯛꯂꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯊꯣꯏꯕꯅ ꯏꯃꯧꯆꯥ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯥ ꯅꯈꯣꯏꯕꯣ ꯐꯖꯔꯩꯅ ꯄꯥꯕ ꯂꯣꯏꯖꯔꯦ ꯆꯥꯛ ꯊꯤꯔꯒꯦ ꯄꯥꯕ ꯐꯝꯕꯤꯔꯣ ꯅꯨꯡꯁꯤꯔꯩꯅ ꯄꯥꯕ ꯍꯥꯟꯅ ꯐꯝꯕꯤꯔꯣ ꯄꯥꯕ ꯍꯣꯏ ꯅꯠꯇꯦ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ ꯏꯃꯧꯆꯥ ꯅꯨꯡꯁꯤꯔꯩꯅ ꯑꯗꯨꯕꯨꯔꯣ ꯄꯥꯕ ꯉꯥ ꯊꯣꯡꯕꯅꯤ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯅꯦ ꯅꯠꯇꯦ ꯅꯃꯥꯅꯒ ꯂꯩꯔꯛꯄ꯭ꯔꯣ ꯅꯨꯡꯁꯤꯔꯩꯅ ꯅꯠꯇꯦ ꯄꯥꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯅꯥꯎꯋꯩꯒꯅ ꯐꯥꯕꯅꯤ ꯄꯥꯕ ꯐꯖꯔꯩꯅ ꯄꯥꯕ 이싱ꯁꯤꯡꯗꯣ ꯀꯪꯊꯔꯛꯄꯒꯤ ꯉꯥꯁꯤꯡꯗꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯕ ꯑꯗ 이제ꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯦꯛꯇ ꯐꯥꯕꯅꯤ ꯄꯥꯕ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯅꯨꯡꯉꯥꯏꯀꯣ 이제 ꯅꯨꯡꯉꯥꯏꯌꯦ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯤꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯤꯡꯁꯦ ꯍꯩ ꯃꯧ ꯑꯍꯜ ꯅꯪꯗꯤ ꯀꯔꯝꯃꯥꯏꯅ ꯅꯣꯡꯃꯇꯁꯨ ꯉꯥ ꯐꯥꯕꯁꯨ ꯎꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯝꯕꯤꯔꯤꯕ꯭ꯔꯣ ꯄꯥꯕ ꯑꯩꯅ ꯇꯝꯕꯤꯔꯤꯅꯤ ꯑꯗꯒꯤꯗꯤ 이제ꯁꯨ ꯍꯩꯈ꯭ꯔꯕꯅꯤ ꯄꯥꯕ ꯑꯣ ꯀꯔꯤꯅꯣ ꯀꯅꯥ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯄꯣꯏꯔꯩꯅ ꯄꯥꯕ ꯀꯅꯥꯅ ꯀꯔꯤ ꯍꯩꯔꯦ ꯍꯥꯏꯅꯣ ꯄꯥꯕ ꯑꯣ ꯏꯃꯧ ꯑꯍꯜꯁꯦ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯉꯁꯥꯏ ꯉꯥ ꯐꯥꯕ ꯇꯝꯕꯤ ꯍꯥꯏꯅꯦ ꯉꯥ ꯐꯥꯕ ꯍꯩꯔꯦ ꯑꯁꯤꯅꯤꯗꯅ ꯑꯥꯏ ꯇꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯆꯤꯛꯀꯨꯝꯅ ꯇꯧꯔ ꯂꯩꯔꯕꯅꯦꯕ ꯃꯤ ꯏꯇꯩꯃꯁꯦ ꯀꯩꯁꯨ ꯍꯩꯇꯕꯅꯤ ꯃꯥꯅ ꯅꯝꯅ ꯐꯥꯂꯤ ꯑꯣꯏꯔꯝꯅꯦꯕ ꯈꯪꯉꯕꯅꯦ ꯑꯩꯅ ꯏꯁ ꯅꯠꯇꯦ ꯀꯩꯁꯨ ꯉꯁꯤꯗꯤ ꯉꯥꯁꯤꯡꯗꯣ ꯐꯥꯕ ꯂꯥꯏꯅꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ 이제ꯁꯨ ꯐꯥꯍꯟꯕꯅꯤ ꯀꯩꯗꯧꯒꯦ ꯁꯤꯕꯣ ꯃꯤ ꯑꯃꯅ ꯌꯥꯔꯦ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯤ ꯅꯈꯣꯏꯅ ꯐꯥꯎꯔꯤꯕ ꯉꯥꯗꯨꯕꯣ ꯅꯨꯡꯁꯤꯔꯩꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯅꯤ ꯏꯃꯥ 이나우나 파부 우보다 아이수 파닝만크라두나 파미나우리 이마 파자레이나 이마 나도 코야마마 이세가 이바니나냐 욕실레가 탐미니 하잉 이마나 까이텔다 크라이온토스 야니 까리기 요누니 이마 원이니 와나 바라가 하우는 사토카다바니 아도 이때이마부 하이바이브로 하이라브라바 호렌 따서울라가 뭐 사이비드나 보고 이때이마 asang mami panbayade haibaduni asauba saksangda mayam laribadumna sanglaklammi kaidau naragina poire ha kari gaina nataimda sauduino nati kari torabagemi utasau tu itaimase nasai nanau nupi nauraga aikoi tabak loi satokringaida tu mamangi pukrisida kumlaga nga pharu aise makoina pharpa nga duni thonglibase tasau labanina mtangang phajareina is nga phababu kaitoba ngangdeba ite isiriya sadabaniba ada aina pharusina phanbani ite adubu kaidowege ikoi tomuna sumlaknari orinida aidi nakoina sese nongmuta mana tawba thabakta ngangwa saiba tarudeko masagi pam tawjasanu masini aigi wadi haima yam phayi taise akhoigi sidi aina tawbada adu ngangduda tawrulai poireina sum laknarini masiyamna phabanida sarunu nungsida laknabani aduneba aina mongonda laknadana kanana laknadu natrani teima ho mane asawbana yare imaga pabuse tabu waramani law saktum chathoknab tawrasi mi mana wadeda isa imogi kumhaina nungairibani nakhoi pabaga egadi
ꯃꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯏꯁꯥꯁꯥ ꯏꯃꯧꯁꯥ ꯑꯁꯨꯝꯅ ꯁꯨꯝ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯁꯤꯀꯣ ꯃꯁꯤꯅꯤ ꯄꯥꯕꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏ ꯃꯍꯨꯋꯥ ꯀꯗꯥꯏ ꯅꯪ ꯄꯥꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯤꯔꯣ ꯐꯖꯔꯩꯅ ꯍꯣꯏ ꯏꯃꯥ ꯃꯌꯥꯝꯗꯣ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯨꯡꯁꯤꯔꯩ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯅꯥꯔꯝꯃꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯅ ꯃꯁꯥꯗꯣ ꯑꯣꯟꯕ ꯊꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯐꯖꯔꯩꯅ ꯏꯆꯦ ꯑꯁꯝꯕꯁꯦ ꯈꯔ ꯆꯥꯁꯤ ꯏꯆꯦ ꯏꯅꯥꯎ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦꯌꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏꯌꯦ ꯏꯆꯦ ꯀꯃꯥꯏꯅ ꯅꯁꯥ ꯀꯜꯂꯛꯇꯣꯏꯅꯣ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯆꯦꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯤ ꯏꯇꯩꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯅꯤꯌꯦ ꯏꯆꯦ ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ ꯏꯆꯦ ꯐꯖꯔꯦ 이세계 파자래 아이수 나 아버지 안 파니게 이세 양와래 이나 이제 복시 함기에 미엠마나 미엠마 마우아 나시도부 가만히 떠오래 미엠마 누시래 이붕어수 라니 약간 강우고 이마 이세세 게임때 싸우야디 짜잉게다 하이 이마 ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯅꯥꯏ ꯍꯥꯏ ꯏꯇꯩꯗꯣ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤꯕ ꯑꯗꯨꯅꯤꯅꯦ ꯏꯕꯨꯡ ꯑꯆꯧꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯏꯃꯥ ꯏꯇꯩꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯃꯥꯏꯕꯤ ꯀꯧꯔꯅꯤ ꯆꯠꯈꯤꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯠꯇꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯑꯩ ꯃꯈꯣꯏ ꯇꯥꯗꯗ ꯍꯥꯏꯔꯨꯒꯦ ꯏꯃꯥ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣꯏꯕꯦꯝꯃ ꯑꯗꯨ ꯅꯨꯡꯁꯤꯔꯦ ꯅꯪꯕꯨ ꯅꯁꯥꯁꯦ ꯌꯥꯝ ꯋꯥꯅ ꯎꯔꯦ 이붕어 ꯂꯥꯛꯑꯅꯤꯌꯦ ꯑꯃꯥꯏꯕꯤ ꯀꯧꯔꯒ 와리마 복수야기 호이냐 누니냐 아스 아이리 깜덩니 메마 파제레 이붕어 도무도 하이레브로 나티 마무 쌀라게 하이레브로 까리 하이레게 이마 다하다도 가름짝라브노 강디 레이람디 하이마 낭 바브디 레오드로 이마 바브스 레이브 우람디 하이마 낭 바브드수 아이니 모무 상감디 사토키노 하이람바니 나티 마코이나 까다이드노 짠나크리브시보 아스 감동니 시디 누시레이 마사도 와바나 소르 타베 홀락람미 이제 그이도르게 이마 이제시 그럼 떠오리 이마 하이마 베마 누시레이 그이도르게 낭보 하이마 시디 감동니 떠오리 시디 이마 에이 마코이 따다스 레이티 이때 쏠락테 마코이 가이도 레레브디 야르 이마 아이 헥다 이네 마이비도 에이 거우르게 이마 하이마 베마 나티 낭보 야가드로 누미당시다 아스 아이기 이사누파 아니두다 까다이 자크라바 누미 떠오리바시보 오톡바니다고 솜다 이모시나 마사시야 피레 하이다 레레 깐시다 야니 이마 마코이 nga르가 레레바디 이세세 피방바 따로 이마 나간 아마롬다나 아마이바 거부 사키바 아소바 람비다 유nga오바 파타바 누파 크라나 파라가 마사디 야오바 셀 마카이 문비바다 나타나 ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯗꯨꯅ ꯅꯥꯔꯛ ꯑꯃꯗ ꯍꯨꯟꯗꯣꯛꯇꯨꯅ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯄꯣꯏꯔꯩ ꯃꯍꯥꯛꯁꯨ ꯃꯌꯥꯝꯕꯅ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯊꯤꯕ ꯊꯣꯛꯂꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯄꯣꯏꯔꯩꯅ ꯃꯌꯥꯝꯕꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗꯨꯒ ꯐꯖꯔꯩꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯊꯦꯡꯅꯔꯝꯃꯤ ꯗꯥꯗꯥ ꯏꯇꯩꯗꯤ ꯅꯠꯇꯦ ꯏꯇꯩꯅ ꯑꯃꯥꯏꯕꯤ ꯀꯧꯅꯤ ꯆꯠꯈꯤꯕꯗꯨꯕꯨ ꯀꯗꯥꯏꯅꯣꯕ ꯏꯆꯦꯗꯣ ꯃꯁꯥ ꯄꯔꯥ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦꯃꯤ ꯀꯩ ꯍꯥꯏꯕ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯗꯥꯆꯧꯗꯣ ꯊꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯃꯥꯏꯕꯤ ꯀꯧꯔꯁꯤ ꯏꯆꯦꯗꯣ ꯃꯁꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯐꯖꯔꯦ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯂꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯈꯣꯏ ꯕꯥꯕꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯃꯆꯧꯕꯒꯤ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯁꯤꯅꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗ꯭ꯔꯤ ꯃꯃꯥ ꯑꯩꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯉꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯏꯃꯥ ꯕꯥꯕꯥ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯡꯁꯤꯔꯩꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯏꯁꯨ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯐꯪꯍꯟꯗꯦꯗꯀꯣ ꯋꯥꯈꯜꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯃꯃꯥ ꯇꯣ ꯅꯃꯧꯅ ꯇꯥꯔꯒ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ ꯏꯃꯥ ꯐꯖꯔꯩꯁꯨ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯏꯇꯩꯃꯁꯨ ꯀꯔꯤꯝꯇ ꯆꯥꯎꯊꯣꯛꯎꯁꯨ ꯌꯥꯗꯦ
ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯎꯅꯕꯗ ꯉꯥꯏ ꯑꯗꯨꯒ ꯃꯥꯅ ꯆꯥꯎ ꯊꯛꯎ ꯌꯥꯗꯕꯅꯤꯅ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕ ꯎꯄꯥꯏꯁꯤꯕꯣ ꯑꯩ ꯉꯥꯎꯔꯦ ꯀꯣꯛꯁꯤ ꯑꯩꯅꯦ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯃꯥ ꯑꯩ ꯐꯖꯔꯩꯗ ꯊꯦꯝꯃꯟꯗꯨꯅ ꯈꯔ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯍꯜꯂꯒꯦ ꯏꯃꯥ ꯐꯖꯔꯦ ꯅꯪ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ ꯐꯖꯔꯦ ꯑꯉꯥꯡ ꯄꯥꯝꯕꯤꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯇꯥꯗ ꯏꯇꯩꯃꯗꯣ ꯅꯪꯅ ꯈꯔ ꯊꯦꯝꯃꯒ ꯆꯥꯛ ꯆꯥꯅꯕ ꯈꯔ ꯇꯧꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯆꯥꯗꯣ ꯍꯣꯏ ꯇꯥꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯦꯝꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯕꯦꯝꯃ ꯀꯗꯥꯏ ꯏꯁꯨꯗꯨ ꯄꯤꯔꯛꯎ ꯏꯃꯥꯗ ꯏꯃꯥ ꯄꯝꯒꯦ ꯅꯪ ꯉꯁꯤꯒꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯕꯤꯔꯨꯁꯨ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯐꯖꯔꯩꯅ ꯃꯆꯦ ꯅꯨꯡꯁꯤꯔꯩꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯆꯝꯕ ꯈꯔ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯈꯤꯇꯪ ꯆꯥꯁꯤꯟꯁꯤ ꯏꯆꯦꯅ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯆꯦ ꯑꯉꯥꯡꯁꯤ ꯈꯔ ꯈꯟꯕꯤꯌꯨ ꯏꯆꯦ ꯏꯅꯥꯎ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯑꯩ ꯇꯥꯗꯒꯤ ꯃꯄꯥꯎ ꯇꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯀꯔꯤꯝꯇ ꯆꯥꯔꯔꯣꯏ ꯏꯆꯦ ꯏꯇꯩꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯔꯤꯌꯦ ꯏꯆꯦ 이때도 그쇼 떠오르모이 시 이시는 그림도 사드버디 안강세 가만히 떠오니 안강시기수 그렇게 미유 이제 빅리바 안강아세 그림도 누시드버 이나 이 까리 떠보다 보도 강대 아여 와이 쑥농가이나 눕시산나 레민나는 마욤시다 이 소르막나 까리 상행 떠오리바노 아이 강드레 이제 야르시 이때도 그쇼 떠오름도 보이스노 시 아삼마세 크라사시시 ꯅꯨꯡꯁꯤꯔꯩ ꯃꯅꯥꯎ ꯅꯨꯄꯤ ꯐꯖꯔꯩꯅ ꯊꯦꯝꯗꯨꯅ ꯈꯔ ꯄꯤꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯃꯔꯥꯡ ꯇꯧꯅꯗꯨꯅ ꯀꯞꯅꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯤ ꯑꯃꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ ꯐꯠꯇ꯭ꯔꯕ ꯀꯅꯥꯃꯛꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯣ ꯑꯩꯒꯤ ꯏꯁꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯐꯪꯍꯟꯕꯤꯔꯤꯕꯅꯣ 이빠기부 낭부 나사누피시 우닝드럽 까리기노 낭나 이코이 매yap시 타독두나 짤리부시보 이코이는 낭부 할라까니 하이다나 둥띠 놈이 쿠닝이 가이세바두보 마시로 하 마시르네 이빠기 소파 이빠부 온통나 뺀키제다고 이따이 이제세 이따이 뭔가이리 이따이 이제다고 세 안강시 우닝드보 이따이 나서 숨다 떠오르 미요이세 까나노 하이람 나나오 이레리가이다 나서다 숨나 미니락사바 야브라 나나오 이레리겠다소 미품 나막 아두 kapnari adubu nungsiray mahakti thamoy sokibana angawbigum oikre wa amata phawba ngangkhidre adum tumina ungduna phamduna leirami matawadu awuba kayagi thamoy kainingai oikre angang pokpa nauribi nungsiraygi masada khangamdaba awaba masi thoklabada tasengna nungsiri wakhal takhidre 이제 그대로게 이제 이따이 싸우가로 와요 이제는 거울보다 따니 이코이는 거울보다 이따이 따지 이제 오이레이나 파사레이 이제 와마다니 아요 이따이다 이제 이제는 항도 이제는 떠올릴까이노 Fazarayna nungsiraybu masapayduna nomi nungsiray karisu khumdi adum tumina ungduna leirami nungaybagi manakta awaba na ngayduna lay haybaduni asuk nungayna haraw leizarambi imung ngasidi phatabani sasaba kharana mipum khudingmaki thamoybu sokhalare asum hawkibana nungsiray masanupibu yengsingkhidre taseni nungsiray wakhal tadabi angawbi oirami mi amana makhoi mapa ꯑꯩꯒꯤ ꯃꯧ ꯑꯁꯤꯕꯨ ꯀꯔꯝꯅꯣ ꯑꯁꯨꯝꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯈꯤꯁꯤ ꯍꯥꯏꯕꯅꯣ ꯃꯃꯥ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯦ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗꯀꯣ ꯑꯩꯁꯦ 이베마 하자레 나시도 까리 싸크레 이마 이시에도 까리수 싸우 하이바 야데 가사이데기니 아이나 템리부세 ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯏꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯃꯧꯒꯤ ꯂꯥꯏꯕꯛꯁꯦ ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯧꯁꯦ ꯅꯪ ꯋꯥꯔꯅꯤ ꯁꯤꯃ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯒ ꯑꯩꯒꯤ ꯏꯁꯨꯁꯤꯅ ꯀꯝꯗꯧꯍꯧꯕ
ꯏꯃꯧꯁꯤꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯋꯥꯈ꯭ꯔꯦꯗ ꯋꯥꯈꯜꯁꯦ. ꯕꯥꯕꯥ, ꯗꯥ ꯄꯣꯏꯔꯩꯒ ꯑꯩꯒ ꯏꯕꯥꯅꯤ ꯇꯥꯟꯅꯔꯕꯅꯤ. ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯒꯦ. ꯏꯇꯩꯒꯤ ꯏꯆꯦꯒꯒꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯅꯤ. ꯏꯆꯥ ꯁꯛꯇꯨꯅ ꯑꯩꯈꯣꯏꯅ ꯌꯣꯛꯀꯅꯤ ꯕꯥꯕꯥ. ꯑꯣ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯦ. ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯥꯏꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯊꯧꯅꯥ ꯑꯣꯏꯁꯅꯨꯀꯣ. ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯁꯤꯕꯨ ꯀꯜꯂꯛꯄ ꯀꯅꯥꯅ ꯂꯥꯛꯇꯨꯅ ꯊꯨꯒꯥꯏꯔꯝꯂꯤꯕꯅꯣ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ. ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯀꯥꯡꯈꯣꯛ ꯍꯦꯛ ꯆꯥꯏꯔꯦ. ꯏꯃꯥ, ꯌꯥꯔꯁꯤ ꯇꯣ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯆꯦ ꯑꯃꯗꯤ ꯑꯉꯥꯡꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯤꯒꯤ ꯃꯤꯅꯣꯛ ꯐꯠꯇꯕ ꯆꯪꯗꯅꯕ ꯃꯤꯃꯥꯡ ꯊꯣꯛꯅ ꯆꯪꯊꯣꯛꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯏꯃꯥ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯈꯪꯗ꯭ꯔꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯅꯠꯇꯦ, ꯄꯣꯏꯔꯩꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯅꯦ ꯊꯔꯨ ꯍꯣꯏꯒꯤ ꯈꯨꯂꯪ ꯂꯩ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯏꯃꯥ. ꯏꯆꯥ ꯑꯇꯣꯝꯕꯁꯤꯁꯨ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ. ꯃꯌꯥꯝꯕꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯅꯤꯡꯕ ꯀꯥꯏꯕꯅ ꯄꯤꯛ ꯊꯜꯂꯦ ꯇꯧꯔꯤꯁꯤ. ꯈꯪꯗ꯭ꯔꯦꯗ, ꯃꯤꯑꯣꯏꯕꯅ ꯐꯠꯂꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯁꯤ ꯐꯥꯎ ꯌꯧꯅ ꯐꯠꯇꯕ ꯑꯣꯏꯔꯦꯀꯣ. ꯑꯗꯨꯅꯤ ꯃꯃꯥ. ꯑꯐꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯐꯠꯇꯕ ꯑꯃ ꯂꯩꯕꯅ ꯂꯣꯏꯅꯃꯛ ꯆꯦꯟꯊꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ. ꯂꯩꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯐꯠꯇꯕ ꯃꯤ ꯂꯩꯕꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅ ꯑꯣꯏꯈꯤꯕꯅꯤ. ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯑꯣꯏꯕꯁꯤꯡꯁꯦ. ꯆꯥꯛ ꯆꯥꯒꯤꯡ ꯑꯃꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯨꯛ ꯐꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯄꯥꯅ ꯊꯦꯡꯅꯃꯝꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ, ꯃꯄꯥꯜ ꯊꯣꯛꯄ ꯐꯥꯎꯕ ꯆꯤꯡꯅꯔꯦ ꯇꯧꯔꯤꯁꯤ. ꯑꯗꯨꯅꯤ ꯏꯃꯥ, ꯑꯩꯁꯨ ꯃꯈꯣꯏ ꯇꯥꯗꯅ ꯊꯕꯛ ꯆꯠꯊꯣꯛꯄꯁꯤ ꯐꯥꯎꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯣꯛꯄꯗꯤ ꯇꯥꯕꯅꯤ. ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯐꯅ ꯆꯨꯝꯅ ꯆꯠꯂꯕꯁꯨ ꯐꯠꯇꯕ ꯃꯤ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ. ꯃꯇꯝꯁꯤ ꯆꯦꯛꯁꯤꯟꯅ ꯍꯤꯡꯗꯕ ꯌꯥꯗ꯭ꯔꯦꯅꯦ. ꯏꯕꯦꯝꯃ, ꯆꯠꯂꯨ ꯆꯠꯂꯨ. ꯅꯆꯦꯗꯣ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯌꯦꯡꯉꯨꯁꯨ. ꯆꯥꯗ꯭ꯔꯕꯗꯤ ꯃꯁꯥꯗꯣ ꯂꯣꯏꯅ ꯁꯣꯟꯖꯤꯟꯕ ꯇꯥꯔꯤ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯐꯖꯔꯩꯅ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯅꯨꯡꯁꯤꯔꯩꯒꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯃꯃꯥ ꯁꯛꯅ ꯂꯥꯎꯌꯣꯛꯅ ꯀꯣꯟꯕꯤꯔꯝꯃꯤ. ꯏꯃꯨꯡ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯉꯁꯤꯗꯤ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯄꯣꯠꯂꯨꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯊꯣꯏꯕ ꯑꯃꯗꯤ ꯃꯦꯝꯃ ꯃꯁꯨꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ.